RSS na Khut Thinjinrakpadagi Education Center Kang Khong Chaire haina Bamkimchandra na phongdokre BJP amasung RSS na manipur gi Education Institute singda Khut Thinjinrakpana lamdam sigi Education Center Kang Khong Chaire haina MPCC gi wangangloi P Bamkimchandra na phongdokre wafam asi BJP na laibak sida education system bu Kang Khong Chaire hairaduna masigi mayokta Rahul Gandhi na haudoktuna Laibak sin batungna pangthokliba mahairoi singi kholaugi manung channa Kaching District Congress Committee na sinduna mafam asida pangthokpa paugi mifamda phongdokhibani MPCC amadi KDCC gi luchingba kayana saruk yakhiba paugi mifamda mahana makhatana hai BJP na laibak sigi lenga paibadagi laibak sigi education system fail oire National gi thakta pangthokpa tongan ba competitive exam kaya ngasidi phagi tare maru oina chahi asigi NEET ki exam yauna tongan ba exam kaya question leak oihalaga mahairoi singda ninghanna ba pohan kre masina maram oiraga mahairoi taramari masa mathanta sizabagi thodok laikre thodok sing asida lairiba BJP lengak asina chapchaba thodang lobagi mahutta miyambu apangba siduna leire manipur gi oinasu education Center da BJP amadi RSS na form na yausilakni maru oina MU yauna University ama college na singbada BJP amadi RSS na chauna Khut Thinjile oja amadi staff hapa VC hapada BJP amadi makhoigi loop singda yaudragadi khandabagi fibam leire masina maram oiraga tholakliba naha amadi oja kaya namfuda BJP yauhanduna leire masina maram oiraga education system fail oibagi achauba maram su oire maram asina hawakliba nahasing amadi miyamna BJP amadi RSS sanari balila mayam asi khangna thabak taubagi matam oire haiki Kaching Congress Committee gi Kaching Kaithel da laiba office ta pangthokiba paumi singa unabada saruk yakhiba MPCC gi General Secretary KS Hayes Kennedy na hai BJP na center da chahi tararom lengak pairak pasida BJP na lengak paiba state ayambana institutional crisis thohan baga loinana lengak ki hana leijaramba school amasung college lak ani rom thongron handuna leibak asigi education system Kang Khong Chaire handuna muthat ka daure mahairoi singna matam changna wa na hona jaduna competitive exam kya saruk yaramdai matam sida maram chadana exam cancel natraga yaithorakpa question leak oirakpa requirement policy leirakta ba kaya asina mahairoi kaya su Society tauhanbada nattana aranba lambida chakhibagi achauba maram amasung oihale leibak pumbagi oina chathariba achauba competitive examination singda chatharakliba thawong asi miyam amadi guardian singda asengba achumba thidoktuna khongjang changsinbagi matam yaure hawgalakliba mahairoi singna examination center lab na pibadagi matam nangdaba problem kaya loinana hauji mahairoi singda mentally physically financially piriba chaitheng kaya asi punna thengnaminasi congress na changsiliba mahairoi singi kholaw haiba khongjang sida saruk yabiu pautak pibiu hainasu miyamgi pukning chingsinki